Ngasi tang kunminitoy hamapan 2024 ngasi pung amaga minitrak ma kun chalak pada khanghugdana nongni nisi akan ba haida yam akan ba amuku urakti ba mongda hari balaitang pi awang lekai da akan nongni nisi situna yum kunminitoy amang ta thon gare hari ba yum kunminitoy hundoi mamang da tang hungi bayota kuki tumna mai thadokraba lemhuri bi saru kaiji amuk paktaknana ngasi akan ba nongni lusina dana tumna mai yum kun go hundoi nongni lusina le pugare aduga hariba asi paliba saka asina lainga asina lusina hundokraba yumsing sibu gidambak makhaga saka nangama mateng pangbiu baina na lairiba civil society organization jo mateng pangbiduna amang ta thokraba yumsing asigi ari leita da mateng pangbi haina ngasi victim mo ina press ki thongra haijari